ꯉꯥꯏꯈꯣꯅꯦ ꯈꯝꯕꯅ ꯑꯩꯍꯥꯛꯇꯒꯤ ꯂꯨꯄꯥ 10,000 ꯂꯧꯈꯤꯕꯅꯤ ꯑꯗꯣ ꯊꯥ ꯑꯃꯗꯤ ꯐꯥꯔꯦ ꯑꯩꯍꯥꯛꯀꯤ ꯁꯦꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗꯣꯔꯛꯇ꯭ꯔꯤ ꯉꯥꯏꯈꯣ ꯉꯁꯤ ꯁꯦꯟꯗꯣ ꯄꯤꯌꯨ ꯍꯥꯏꯈꯤꯒꯦ ꯏꯆꯦꯜꯅꯤꯅꯦ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯁꯦꯟ ꯊꯧꯗꯣꯏ ꯇꯧꯔꯝꯒꯅꯤ ꯈꯔ ꯈꯣꯟ ꯅꯣꯡꯊꯣꯡ ꯉꯥꯡꯕ ꯇꯥꯏ ꯑꯗꯨꯒꯩ ꯔꯣꯡ ꯅꯝꯕꯅꯤ ꯍꯥꯏꯒꯦ ꯍꯜꯂꯣ ꯑꯣ ꯈꯝꯕ ꯑꯩꯍꯥꯛꯀꯤ ꯁꯦꯟꯗꯣ ꯀꯔꯝ ꯅꯨꯃꯤꯠ ꯄꯤꯗꯣꯔꯤ ꯈꯔ ꯌꯥꯡꯅ ꯍꯥꯏꯕꯤꯔꯣ ꯍꯣꯏ ꯀꯔꯤꯒꯤ ꯁꯦꯟꯅꯣꯅꯦ ꯅꯀꯣꯛꯇꯣ ꯕ꯭ꯔꯦꯟ ꯀꯦꯟꯁꯔ ꯑꯣꯏꯔꯕꯣ ꯑꯣꯏꯗꯦ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯍꯥꯛꯀꯤ ꯁꯦꯟꯗꯣ ꯈꯔ ꯌꯥꯡꯅ ꯄꯤꯕꯤꯔꯣ ꯃꯁꯤ ꯑꯃꯨꯛ ꯍꯥꯏꯔ ꯇꯥꯗ꯭ꯔ ꯃꯥꯅꯦ ꯑꯩꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯔꯣꯡ ꯅꯝꯕꯔꯔꯣ ꯍꯣꯏ ꯑꯁꯤ ꯔꯣꯡ ꯅꯝꯕꯔꯅꯤꯅꯦ ꯑꯣ ꯁꯣꯔꯤ ꯑꯣ ꯁꯣꯔꯤ ꯍꯣꯏ ꯌꯥꯔꯦ ꯑꯣꯏꯃꯥ ꯁꯤꯕꯨ ꯁꯤꯔꯝꯃꯅꯤ ꯃꯅꯤ ꯅꯪ ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯣꯏ ꯀꯔꯤ ꯊꯕꯛꯅꯣ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯒꯦ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧꯕꯤꯔꯣ ꯍꯦꯜꯂꯣ ꯑꯣ ꯈꯝꯕ ꯅꯪ ꯉꯁꯤ ꯑꯃꯨꯛꯇꯪ ꯑꯩꯍꯥꯛꯀ ꯔꯥꯍꯨꯜ ꯍꯣꯏ ꯂꯥꯏꯁꯪ ꯃꯅꯤꯡꯗꯨꯗ ꯎꯅꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯠꯇꯦ ꯅꯪ ꯍꯥꯟ ꯂꯥꯛꯎ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯝꯖꯔꯒꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯁꯤ A few moments later. ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯨꯛꯇꯪ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯐꯕ ꯑꯩ ꯑꯃꯨꯛꯇ ꯆꯠꯅ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯉꯥꯏꯈꯣꯅꯦ ꯅꯪ ꯁꯣꯛꯅ ꯆꯤꯟꯊꯤꯕ ꯑꯩ ꯀꯔꯤ ꯇꯧꯔꯒꯦ ꯅꯆꯤꯟꯗꯣ ꯆꯤꯡꯊꯣꯛ ꯐꯨꯔꯥ ꯉꯥꯏꯈꯣ ꯑꯩ ꯅꯍꯥꯛꯄꯨ ꯄꯣꯠꯇꯣ ꯍꯥꯏꯈꯤꯒꯦ ꯅꯍꯥꯛꯀꯤ ꯃꯥꯛꯁ ꯀꯗꯥꯏꯅꯣ ꯄꯣꯀꯦꯠꯇ ꯂꯩ ꯑꯗꯨ ꯄꯣꯀꯦꯠꯇ ꯊꯝꯕꯩ ꯄꯣꯠꯇ꯭ꯔꯣ ꯑꯁꯤ ꯅꯥꯇꯣꯟꯗ ꯎꯞꯄꯩ ꯄꯣꯠꯅꯤ ꯑꯗꯣ ꯅꯍꯥꯛꯀꯤꯗꯤ ꯃꯥꯛꯁ ꯀꯗꯥꯏꯅꯣ ꯑꯦ ꯄꯨꯂꯤꯁ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯩ ꯃꯥꯛꯁ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯑꯦ ꯃꯥꯛꯁꯇꯣ ꯎꯞꯄꯨ
ꯃꯆꯥꯗꯤ ꯃꯥꯁ ꯀꯨꯞꯇ꯭ꯔꯅ ꯃꯤꯉꯣꯟꯗꯁꯨ ꯃꯥꯁ ꯀꯨꯞꯄꯨ ꯍꯥꯏꯔꯤ ꯑꯩ ꯃꯥꯛꯁꯇꯣ ꯊꯤꯒꯦ ꯑꯦ ꯑꯩꯒꯤ ꯃꯥꯛꯁꯇꯣ ꯂꯩꯔꯝꯗꯔꯦ ꯑꯣ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯑꯣꯏ ꯄꯤꯔꯒꯦ ꯍꯣꯏ ꯍꯣꯏ ꯂꯨꯄꯥ 10 ꯇꯪ ꯄꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯄꯤꯕꯅꯤ ꯄꯤꯕꯅꯤ